Akasvani Imphal, Kshetrimayum Chitrabhanu na pau pazari ahan bedamaru oiba pau. Jirivam Imphal Railway Line Project matam chana loishinabki damakta paket piyaba thapok thorom sing lepna paket li haina railway gi Rajya Mantri Varnit Singh na hairi Maharashtra Nursing lekhidabagi chama humbudra manga subaning sing thorom Manipur sarkar na sinduna rajya gi thakta ngasi pangthokre Security Force na Bisnupur Zilla gi Saiton amasung hayai kongi mafam sing da thi humbagi thabuk chathabada nomai amasung bom yauna khuzukulai kya fagat pangamle Pradhan Mantri Narendra Modi Hari Sarkar asna pakatpa tongan project kayana leba asgi miyam da khudon chaba phangali amasung Bihar da hokiba pung huda nithoida Brazrataba amasung akharo yauna nong chubaga mari lenaba thodok singda miyoy marfu lekhidre Jiribam Imphal Railway Line Project matam chana loishinabagi damakta pakat piyaba thabak thorom sing lepna pakali haina railway gi Rajya Mantri Varnit Singh na Rajya Sabha gi MP Lesemba Sana Zawbada aibe cherol thaduna khangal lakle wafum asi Jiribam Imphal Railway Line Project ki thabak asi loishinbine na basri Sana Zawbana chei asige February 3 da phangkiba Rajya Sabha gi chani humphutaret suba mifamda 0 hour gi matam da pokhat ki ba wakham gi pakum oina khangal lakibani Sri Singhagi Warul Aduda Hai, Jiribam degi Imphal Fawbagi kilometer Chamataramathoi Shangba Railway Line Project ki matangda Pukhalaki Wapum Adu Yingsile. Anoba project asi Imphal bu Indian Railways ki network ta samnana ba pakat pani. Project asigi oina changlaba yai haina panariba semfam asi lupa koti lising kunitoy chani humbudra mari henbani. Inglising ani kunmari gi Mars kontramathoi Fawbuda project asiga mari lenana lupa koti lising taramari chamri kulhumdogi senfam sizinakre. Cherol aduna makhatan hai kilometer chamatara dasmik taru ahum gi manungda Jiribam degi khongsang phawba kilometer yankhai manga dasmik ahum taru sangba railway line asi hoki bechahi Inglising ani tara tereki February amadi Inglising ani kungani thogi September thada mathang sina Jiribam Bangai Chungpao Phawbagi kilometer taramatoi dasmik nipan sino amadi Bungai Chungpao degi khongsang phawbagi kilometer nifuhumdai dasmik manga taru haina tangkak ani thokna thabak pakhatle makhata na khongsang degi none phawba kilometer taranipan dasmik ani manga amasung none degi Imphal phawbagi kilometer kuntrata dasmik sino ani asigi thabak singsu pakhatle Adumoy number railway project asi lotion ba haibasi Rajya Sarkar na tangai phadaba lam lokshin ba umang kokthokpa yum kaina chingba nongna mafam amada hongdokpa amadi tonga ba thabak kaya matam chana pakhatpagi mathau tai adubu hairiba thabak sing ase pakhapada Rajya gi oriba law and order amasung nongjung sagi phibang gi makha poli adubu maram kaya ase leiduna su yariba makhai athubada lotion na ba pakhatpa yaba thabak thorum singdi lepalaitena pakhali haina cherol aduna makha tari Maharashtra Nursing lekhidabagi chamahudra manga subani sing numi thorom Manipur sarkar gi Archaeology Department of Art and Culture na sinduna rajya thakta ngasi pangthokre thorom atuda Imphal kanglale leiba Maharashtra Nursing gi mongphomda Art and Culture gi Special Commissioner M Joy na luchingduna miyam hekat lekat tamki tungda Manipur Rifles gi band kangbu amana Guard of Honor piduna ikai khumna utkhi amadi gun salute pikhi lunena minute ani tumina leiduna Maharashtra asigi maphamda ikai khumna ba utkhi Tungda chanabi matung ina kanglagi nungjeng purkhida Maharashtra asigi mafamda tarpan katkhi thorum atuda Art and Culture gi Special Commissioner M Join Hai Maharashtra Nursing mathongna leiba Manipur gi damukta kathokhiba ningthau amani mangna lekhidabagi ningsing numi palan thorum asina haukraba puwar gi thodok sing nahona na ningsing hale haibu wapam thamnaduna rajya asida mahausa gi punshida amuk hanjin hanaba pumna magna amata oina hona minersi haina Sri Join na miyamda apil tawkhi Maharaj Narasingagi Samaga Humudra Manga Suba, Kumongi Nuit Adu Ngasi Sitai. Aduna, State Asigi, Singoba, Matik Matona Leriba, Singo Maharajama, Legidabagi Numit Asida, Ngasi, Equina, Ganglagi Seng level like from the Nasidamagi, Mongpomda, Gun Chelut Pidana, Sida, Tongan Ba, Bagi, Bala Kangu, Nupigi, Mayamasina, Ngasi. Seng level numit asida, Lebaki, Yai Panaba, Ining Tau Siguning Sangba, Numit Asida Koi Punamagna, Forum from the Korum Zaraga, Anova, Ing Sikpa, Manipurama, Hanjanaba Honabada, Koi Punamagna, Forum from the Korum Zaraga, Santi Laknaba Honabada, Uning Wakal Tawai, Haksang Yauna, Koi, Honaminasi. Thorom adugi saruk amoina Maharashtra Kumari Heman Juri Sana Tumbina Luching Basri Sri Govindaji Jal Keli Palagi Thorom Su Pangthoki.
Kaksin Zila da Leriba Ozasing the Pokso Act listing and Taranto Masung Prohibition of Child Marriage Act listing and Taruki Matang and Nitina Kanganaba Pandam the awareness cum sensitization term ama pangtokre Torum Adu District Administration Kaksin Amasung District Child Protection Unit Kaksin the Punasinduna Zila Sigila Maidung Leba Lamaidong Dramatic Union hold the Pangtoki Bani Torum Adu the Hyanglam Kendrigi Emile Dr. Y Radisham Kaksin Jilagi Zedido Y Achoba Zila Sigil Child Protection Unit Kim Hill Singh Saruk Yaki Torum Adu the Child Protection Unit Kakchingi Legal Cum Prevention Officer M. Robindona Child Marriage and its Impact on Children Amasung Social Welfare Department ki Program Officer Malalisam na Juvenile Justice System and Overview Haibihiram Asida Wangangki Thawbal Jila gi Khongzom da Labor War Memorial Complex da tha asigi tara manga degi kun manga phawada miyam changba athingba thamle Memorial Complex asigi semsin sadibigi thabak paikhatadaba leibana athingba si thambani haina Zila asigi Deputy Commissioner na thokpa cherol amana hairi pawgi marthana atemba break ama Zakong report loi phangi ye Zakom da nate imung da changba pot khuding ma smartphone chu phangi ye Majo Hapta Kaishampat Sega Road Konjeng Hazari Lekai amati Thawbal Achouba opposite District Transport Office Tabiriba Pawasi Akasvani Imphal dagini Security Force na Bisnupur Zila gi Saiton amasung Hayai Koni mafam sing da ti humbugi tabak chatabada nomai amasung vom yauna kuzukula ka phagat pangamle Police ki paun hai akak na paw oma phangbadegi Fabak Jaw Bisampur Police Commando Taramapan Suba Garwal Rifle Tarater Suba CRPF amasung Ikai Police Station gi personal sing yawba apun bakambu amana ngasi ayupung taruk tegi nipal phawba mafam aduda thi buhumbugi tabak chathaki maduda charakna gram Chamapan Lumba IED ama magazine yawa 303 ball action rifle ani 12 ball action rifle tere 12 rod double barrel rifle ama magazine yawa insas rifle ama registration number yaw the basem doklaba magazine yawa automatic AK rifle ama walkie talkie set ama flare gun maru manga BP jacket manga headgear ama yawna nongmai maru sing phagat pangamki amorum da Bisnupur Police Commando amasung Nambol Police Station gi apun bakangbu amana leimerang Mamang lekai degi thibu humbugi thabuk chathabada aina thingraba lawlu KYKL Sorepagi Nupi Active Cadre amasu ngasi fare mangondegi smartphone ama keypad mobile phone ama phagat pangamki farba myo adumkha tana aingi thabuk thorum sing lakhona bigi dam mangondegi farpa polom sing adugalonena Nambol Police Station da khosinakre hairi Imphal is Zila gi lamdumda Zila asigi veterinary office amasung Sama Sudhir Dal Youth Club na kusum na duna anti-rabies hida kapthokre maduda chara una yumda loiba hui hogdong chamarom anti-rabies hida kapthoki amoromda Tamelong District Veterinary Office amasung Mobile Veterinary Unit anina punna sinduna anti-rabies hida kapthokpa amadi miyambu ningthina khangan bagi thorum amangasi Longmai Bazaar Board Office none da pangthokre maduda hui amadi hogdong yakai manga hena hida kapthoki Tamelong Zila da ecotourism gi thabak thoram sing yokhotuna miyam da sentok hengana naba pandam da consultative workshop kam awareness ki thoram ama pangthokre Tamelong Forest Division asinduna kaikau lamkaulong khul da pangthoki ba thoram adu da khul adu gi chairman Kadirai Kaman Tamelong Zila gi DFO KS Hitler RFO Jewel Gangme amasung tourism gi RFOA Permesona chingba saru yaki amorom da Zila asigi ajuram khul da carbon financing project habihiram da workshop kam interaction gi term amasu pangthoki Amesko namaru eba thodang logduna lepna chatharakpa thorungi saruk am oina ngasi ahumlok suba oina Imphal West Zila gi manung chana leiba lamdong khuno fundei da khul da sajibu khudol tamba igi khungu liba gi thorum pangthokre thorum adu Amesko amasung Fundei Village Authority anina khosam naduna sinduna pangthoki bani Amuktung sinarga hundokpa plastic ki polom sing matogram na sinaba tingeda gi habik matang da Zila taki ahanba tanka ki consultative workshop amanga sinone Zila gi DC office ki conference hall da pangthokre Thoromasi District Administration none amasung Director of Environment and Climate Change na punna sinbani Thorom adu da saru yakiba none Zila gi Deputy Commissioner Geetchandra Arozona hai Zila asida amuktung sinarga hundokpa plastic sing makata na sinna daba miyam bubhab tan bege Thorom sing longmai da pangthok lagani Thorom adu da Director of Environment and Climate Change ki official sing none Zila gi tonga tongamba bibak sing gi DLO sing amasung none District Administration gi staff sing saruk yaki
National Highway to Imphal Dimarpur lambi gi Kaichel Mambi Military Colony mayoknabada village Cemetery manakta poche puba gari ama accident thokpadagi gari adugi driver conductor yauna miyoi ama sokle thokdo adugi paw hek phangbaga security force ki maikei gi asokpasing adu mafam adumakta first aid piki hairi Akasvani Imphal gi paw tabiri Pradhan Mantri Narendra Modi Hairi Sarkar Asna Pakapa Tongan Tongan ba project ke na leba siki miyam da khudong chaba phangali Madhya Pradesh ki Anantapur dham da pangthokpa thorum amada wangang ba da Sri Modi hai Sarkar asina Ayushman Bharat scheme pakapa digi leba siki lerba miyoi sing layang bi khudong chaba phangali Jal Jeevan Mission hoduktina miyam da aphaba ising phangamba ngamle AIMS IIT amadi IIM na chingba awang ba thaki institution singling kaduna miyam da khudong chaba kya phangali ek per mar ki nam Makhada upambi sing thaduna akoi big phibam kan naba khongjang changsili प्रधानमंत्री ने हाय आज हर गरीब और बुजुर्ग आयुष्मान योजना के कारण इलाज की चिंता से मुक्त है आज हर गरीब पीएम आवास योजना के कारण अपने पक्के घर की चिंता से मुक्त हो रहा है आज जल जीवन मिशन योजना के कारण गांव-गांव में पानी की समस्या का समाधान हो रहा है देश में रिकॉर्ड संख्या में नए एम्स आईआईटीज और आईआईएम्स खुल रहे हैं गरीब से गरीब वर्ग के बच्चों के सपने साकार हो पा रहे हैं हमारा पर्यावरण स्वच्छ हो प्रकृति संरक्षित रहे इसके लिए सरकार ने एक पेड़ मां के नाम अभियान भी शुरू किया है Bihar da hauki bapung humudani toida Brazil taba amasung akharo yauna nong chubuga marilena ba thogdok singdam yoy marfu lekidre med bivang na hai raj adugi tongan bazila singda lakleba nimit mangani asida akharo amadi len yauna akan ba nong churabe yai Meteorological Center Patna gi Director Assis Kumar na hai raj adugi ngasidegi orange alert lok thokle hauzik sana bagi pau Khaidem Geetchandra degi Manipur Horse Riding and Polo Association the Sindhu Chathariba Kuntramathoi Suba Governors Cup Invitation Chagol Kangjai Polo Tournament ki gasi sanakiba match ta Black Watch Babuparana Tentha Polo Club po Panjal Targamada Thoikre Atopa match amada Manipur Police Sports Club B na Assam Rifles Polo Team bu Panjal Mapanamada Thoiki Ani Suba Kakching Tabam Kunjabi Sharma Memorial League Kam Knockout Kendra Wise Kang Tournament Lisangni Kunmanga gasi sanakiba match ta Oinam Kangkhutna ya school mix Kangkhut po Panjal kunithoi tara da thoiki Sanapati District Olympic Association amasung taradruk suba Assam Rifles na sindune chathar kiba led ke Asuli BRC Open Volleyball Tournament ke ahanba edition asilation kre tournament asigi nupa ge final da Sanapati Sporting Club na Bulletin Volleyball Club Chorachanpur bu straight set ta hum soino da thoiki nupi gi final da na Hoiba Memorial Club Chorachanpur na Senapati Sporting Club po set hum amada thoiki panbayai thasigi taretagi hauduna chatharkiba tournament asida nupagi volleyball team tara amasung nupigi volleyball team nipan na saruk yakhi All Manipur Football Association amphana sinduna chahi taruktagi tarani thoi phawgi manungda leiba nupamacha amasung nupimasa singgi Ampha Blue Club Tournament tha asigi tarama pandagi lamlong thongkhong da leiba artificial turf ground da hauragani Manipur Veteran Cricket Association na sinba Anishuba Khomram Ongbi Hizam Mema Devi Memorial T20 Manipur Veteran Cricket Tournament lisingani kunmanga gi ngasi sanakiba match ta Nagamapal na LCCC Lilong Sajingbo wicket mapan da thoikre atopa match amadana Napsa Kha Imphal na YCC Wangkhaibu ran kontrani toida thoiki Ahanba MNCA Women's Under 23 One Day Trophy lisingani kunmari kunmanga gi ngasi Thau ground the Sanakiba match da Thau Thangmaiban na TCMDC Thongju to Pichu Lampakpo wicket Tarada Thoiki Chitrabhanu Aroi badamaru eba pau amukhana Jirivam Imphal Railway Line Project matam chana lushina bakidamak packet piyaba thabak thorum singlep na pakali haina railway gi Rajya Mantri Vernit Singh Hairi Maharashtra Nursing Lekhitabagi Chamahmudra Manga Suba Nising Nimit Thorum Manipur Sarkar na sinuna Rajya ki thakta si pangthokre Security Force Bisampur Jilla gi Saiton amasung Hyangkon gi mafam sing da thi bumbagi thabak chathabada nongmai amasung bom yauna khuzukula kya fagatle Pradhanmantri Narendra Modi Hairi Sarkar asna packet pat tongan ba project kena leiba asigi miyam da khudong chaba phangali amasung Bihar da haukiba punghumudra nitoida Brazil taba amasung akharaw yauna nong chubuga marilena ba thogdok singdem yoy marfu lekidre pawrezeri